इमागी चखुमना मयामबु खुरुमजरी फ्रेंड मयाम ngasidi yam hauraba breakfast ki item amani ado masi atadagi sembani yam laina yam haungna amadi amuktang mu chahrabadine hanjan hanjan chaninggaduribani masi yam soft oiba ko aduga manungda su stuffing ama hapkani yam haungna semgaduribani hauji ado masi sembasi kamai sembano haibado hauji yengminarasi aina hauji ata cup ama laujare masida meda je half cup ni hapjari base ko ado masida isida fajana mix toksan biro ko koi matum yahan biganu aduga aina butter je 1 cube ni hapjari base butter je laitraga su koi oil oina hapiu refill oina ko 1 teaspoon aduga thum je namgadaba kitang hai tare ko 1 teaspoon ne hapjari base aduga ising jina koi warm water ni ko lumbu saba ising ji oina haibiyo do kitang hairaga ko tapna olaga mix tawbiyo amuktang da ising ji mayam haijan biganu aduga masi yamna koi yam phajana hai tare ko yam phajana mix tawbiyo angamba sakti oidana tawdana puthokpidana ta koro heta okai biyo aina phajana mix tawjare ko ado mahi je sigi changje oihan biyo masidagi hena langhan biganu ko aduga somda mo aina chana atingbane aina hapjari base aduga morok ani ahum amaga aduga singdo piece ani ahum amaga adigom je mari manga hai tare ne ko pambi do aduga hapjare aigi chana tangkhai duni ko ado chana tangkhai ji laitraga su hawai muksori oina tawbiyo aduga aina huji grind tawjare ko grind tawraba matung grind tawraba paste to ni aigi se masida koi jira powder khara okadaba sangda thum ko do garam masala khara hapaga phajana mix tawsanjare aduga amu koi gas rom da chatlasi ko gas rom da ina gas mathak da ina huji fry pan je thangkachare aduga amu ina oil hairaba matung jira je 1 teaspoon hapjari base aina huji takhai jagibado paste to hapjan biro ko ado masida adomna tilau chanam hapiu hena hauna bagi damakta ko aina ngasi je tilau chanam chaba je kitang tara roje habuna hapjada bani ado adom di hapiu mahau hena bagi damakta duga koi masi fajanang hakta ngausi ko duga koi sing do yamna di hapoi sing kitang hapaga dum mix tawsan biro do yam thuna su mun bani ko maside hauji paste asi mullabanina masi side tawraga thamkhraji aduga aina amu hauji gas ta tawa se thangachare ko tawa sida khoi haida bida khunna ising kitang lupaga khiktok piyo ko aduga paste asi ngasagi ataga meda gi khoi athitpado adudo tengkot macha amna smaina haibiro aduga pakna sandok biro adudo sawaina semasi ko masina masi yam thuna munba ngami ko adum 2-3 minute ta adum munba ngami khoigi magi isingi sarukse kangjilla aba kandane makhaje naptre haba kandu do koina mathama khaje sumaino onthopiro ko color se ju yam phajare ko sidagi hena dak adum khara ohen bi ge harba su yai dagi adom na thau hapaga tawbi ge harb su thau hapiu aina mathang semjare ko sumaina ado masi leijare mayam aigi jeng biu color se yam phajaradra aduga koigi yamna soft oi ko dagi manam ju yamna nusire hawdaba male hawsu hawi aina di hauji dosa ji tangkhai khaidok jare ko ado adomna pakna dum roll oina semaga sabirabasu yai ko adomna nungai gadaba niomda mawongda dum sabiyo masi yam healthy oiba poni sabada yamna kanaba kaisu akaiba leitraba poni adom soidana sabiyo ado aina masida koi ngasai semgibadune ko chana ngobado adune dagi tomato sauce ne mayonnaise ne khar laijare ado masida aina tangkai khaidoklaba dosaji masi laujare masida mayonnaise khara taijare ko hana layar oina taigani aduga mo koi ngasai aina semgiba chana do adugi angobaduni ko masi laijare aduga mo koi tomato sauce ju hapjare adomna nungai gadaba mawongda adum semaga design da sabiyo mahauti dum chamana pone ko friends jo aigi niom je soidana mutang try tawbiraga angangi tiffin amadi breakfast da sabiyo yam hawani
ꯑꯗꯣꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯈꯤꯇꯪ ꯐꯩ ꯀꯥꯟꯅꯩ ꯅꯨꯡꯉꯥꯏ ꯈꯟꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯎ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯣꯝꯗ ꯌꯥꯝ ꯐꯥꯔꯁ ꯑꯣꯏꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕ ꯕꯦꯜ ꯑꯥꯏꯀꯟꯗꯨꯁꯨ ꯅꯝꯕꯤꯔꯛꯎ꯫ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ꯫